Social media की posting da Ananda Singh Higher Secondary Academy की ओजाना अतोप स्कूल की महिरोई सिंह दा खुद थादुना फू चैबदगी हॉस्पिटल दा लाइकनरे हाइदिबु वाफम असी अरानबा युमफम याउदबनी हाइना स्कूल असगी प्रिंसिपल नीरा मैशनामना फोंदोरकले ngasi hiram asigi matang da Ananda Singh Higher Secondary Academy ki gate mamang da school asigi staff sing na Wakat Meefam Chatthakhre adu da principal Nira Mesnamna makataraduna sirak liba maralasi aranbani yumfam yaudabani thawdok asigi matang da district commissioner district police tamadi director education yauba awang bathake inquiry ama chathaduna mari lenaba khudam changdam sing yengsili maram aduna thawdok aduda asogapan yaukiba mahiroi singi mama mapa na su wakhal fataraga angang sing makoi ge education da mai onsin na bohona biu haina appeal tawraki mahakna makha taraduna thawdok adu July 3 ki nungthil da mahiroi nipi macha amadi nupa macha kharana wahi khara ngangna khibadagi achauba irang thokibani nipi macha sing na makoi ge CC school da tamba mabung mopwa sing taktuna makoi ge mamanaba sing puraklaga nupa school asigi macha singa khana chainaba thokibani khana chainaba aduda mahiroi punna kunrom asokapan nangduna hospital da laikanaki makoi bu khamdokluba oja ani mahiroi ani mafam aduda wanthaduna makoi su hospitalized tawki CC school gi mahiroi sing asokpo yaubadagi hospitalized tawriba adugi manakta chatuna anaba hanki adubu social media da aranba yumfam yaudabu wafum kayama sandorakpadagi ngasigi Wakat Meefam asi sathaduna sengdokpani haina phongdoki Mahiroi sing gi tampham sang hai tare ko temple of learning asidai sida satra mahiroi chani chahum mukna violent activity thong chathare ko se yamna mar thi akoi di tung bumbi role ni direct tam dana ei do ani lamcha de pha etiquette na pik thalaba ni ama oi ga do bane aduna tradana kaisu laita ba wa pham ama dai ki ni ama gi school ama da ni hat ro ke tukuru ke haibagi wakhal non da moi me ama ma changchela ko yazalunde tawri ba mun se music lai gi society si ki reflection ni hizemi aduna maram aduna ziki satrana harol singse chumba lambi da porake haiba taragadi mama mapa biri ba singu achauba diet ama lai ina hizemi